Ngasi September gitang taraga nipan ing 2015 mamanggi episode wat hauraba wahang paukunggi thauramgi saru khadang ngasi amuk hanna puduna laksari khwai punamakpu ahanbasida yaihan babrahmana ikok nonna kurumjari ngasi ki ahanba oina lakutsari bu wahang ngasi Subita Moirang Them. Takpiu Subita, Hare Krishna Ujha Kurum Jari, Hare Krishna Kurum Birak Pataram Taram na Oksari, Tarapun Katpada Ting Thau Mayon Satlaga Katlu Hairi Basi Karigino. Subita, Takpirak Libo Wapamasi, Aiko Yimot Oina Haijaragadi Kangjade Sumoidana Tamjabatai. Maramdi karigino na haibada aikoina mamangi posta tamjakibadi tarpon katpa matamda tingthau mayon satpa yade tarpon se aikoina katlibasi paipudu haktheng na kaloi bhawanda hana kathuksagani surjadevada bhawanda aduna bhawan surjadevada katpa matamda mayon satlaga katluragadi lauroidoini Makoina laudragadi ipa ipugi mapamda pubi nabado leiroi doribo maramaduna pubi nabasi makoina messenger oibigadoribanina makoigi khutangda pibanina ekoina kalliba tingthause mayon satpa yade haiba wafamsi ekoina thengnajaba bedagi wafam oina tamjaraga mayon satkadabadi preta sradha haibadi ekoigi lamboidaba sradki Katpa matam madudadi tingthau mayon satkani atay matam dadi satkanu haiba wafam tengna jabana Subita na takpirak liba wafam sigi oiragadi kangjade sumodana paukum tamjari tagansari matangda ani suboy na lakutsari basuna Susma Hidang Mayum Hare Krishna Oja Kurum Jari Hare Krishna Kurum Birak Pataram Taram Oksari Oja Bhagavad Gita Gisu Episode 9 na sandok piragadi yam nungay jagani. Susma takpirak libo wapam masi hauji ki oina di tabak na ontok pada kajiktang lu na laygani haijabatay. Maramdi akoy ki mamang da sandok sa baramayan ki peso saril lusin mangamdri. Dahil narag pada Mahabharat karaso mo hugji luba maduso makasat jabang amdri. Akoy ki pandam di Mahabharat ki serial dusa tarakpa matamda Srimad Bhagavad Gita masana yauduna leijagani haibadi Gita haiba sarukasi Mahabharat ki manungda adumak yauduna leijaba tangkak ni maramatuna hayeng matamda da sa tabanatana haujik makiway na magi tangkak sinlokat pa haibasi kudong ama kajik saba wat kigani haiba wapamasi susmagi mapamda tamjari thagatsari asigumba pukninggi apamba isorgi bhakti gi lambida amatang pukhat pirau haidana suggestion phongdok pirakba masigidamak hainingai leitana thagatsari tainarak pangasigi ahum subawin lakutsari basuna Punabati Kang tagpiu Punabati Rabi dasa manungda rahu na yengbagi phattaba maram amukta haibira oja Punabati takpirak liba wapam si hoy takpirak labanina tamjage taubagidi Punabati na dasayang biru liba ganit sastra astrology dugi mapamda hangbiram lagadi hena mapungpagadabani atupo asomda koy bunung sibibadagi hangbirak takpirak labanina rabi dasa manung darahu ni yung bagi Sidagi kuk na ba partikar na titagpirak libasi ana ayek asok apan karigumbada sok padagi siba yaba ada kay na bagi awaba lanmang ba asnasing ba haydi ba rabi darahu na antardasapi bagi poloy na Jyotish Shastra na thambirami haiba wapam simatang Punabati gi mapamda Paudam Jari, Tagatsari,
ताइनरक्पा ngasi mari subada lokutsaribasna Kalyani Sharma Hare Krishna Kurum Jariya Hare Krishna Kurum Birak Bataram Oksari Mangol Oibise Kalyani Sharma Tainarakpada ngasi mga subada muglokutsaribasna Ayya wang paukum tabad nungai jay Yam na magnungay jay Aikoy gitawra masibu tabiraba matungda nungai Hay na pongtok pirakpa Aikoy gimay kay tagiso Thagatjaba amadi nungaijaba phongdoksari aduga makha tabiraklibasi aigya phamung thabasi puroibagina makha onba ai amadi sagina nongpo onba masibu phabra mandakeni takpiraklibasi gi oiragati ipuroibadugi phamung duna nongpo onba yaragati animak nongpo onba adum thoidokna phai haibasini adubu Kudong sa dabo iragadi, ipuroibagi pamung aduna nongpo olhan biraga, mandakinigi sa singi pamung aduna, maka onbagi direction na duna tabane hena pay sumudana. Mandakinigi mapamda, paudam jari. Hagat sari tainarak pangasigi taruk subada muglokat sari bisna, Avinash Hazari Mayum. Tagpiyo Avinash, Ayya karigumba matang hanggat sari tagpiyo kari matangi oibirabano. Haujiki matamda arang pam oja singna deva karma singda makoygi adhikar da satnarak bagum masina pangthokliba karma si brahmon amadi thaubugi mahutta arang pamna oina pangthok narabra. Yamna nungaiba wapam haibatay Avinash. Oy, tagpiraklibasi Avinash kari haigani arang pamaibasi miyam tengnarakpa haibatay. Deva karma makan khuding magta. Aikoina thaubu nasu aduga Brahman singi maraktasu Veda Shastra gi maram si khangba haiba walakpa. Aduna maram oidana makoina mayam ama tengnarakpagi experience tu uraga heta haibaduda mayamna makoina haibasina sume haidana satnarakpagi wapamni haijabatai tasengbagi di masi thokalibasi yumbugi di yumbuni thaubugi di khangjaba nate khangagasu masagi karma thokpani na makoidi bhab ado hek ngauba haibatai mapung oina masida Thokalibasidi Brahman matik sadaba Brahman laduna masaki matau tasengbagi di Brahman na driver oigadabani arang pamna handyman oigadabani aduda Brahman ladugi makha aduda makoy matung inba oina thabak tawhangadabani adubu Brahman laduna khangba haiba watpadagi makoy na mayam tengnarakba maduna maram oidana Kirakta haibatai. Maduda haijarubadi haujik oiriba Brahman aduna taba. Atopa mamangi Brahman lamana taubiramba takbiramba. Madugi mawang adu ururaga. Enangi Brahman dun na desmay tau hairami. Adana somdehe mana counter tau silagpa. Sumbaso yawi masi punamagse karigino haibata. Brown singi marakta punamag natsade kara haibatai. Veda Shastra si kara kupna oja naina akangahi naina tamba loina na lyric si kara paba haibatai masi walakpadagi arang pangdi lyric toina pajaruba nate makoidi sum hairam bidugi makoina thengnaruba experience to tawrupani aduna samna hairabada Avinash wapam sigidi Brahman si matik saba Kwaidagi hena tangai pade maduda sum tawraga yaba samjinba natraga mawang amada natraga amaduda tika piraga mangona takpa ngamgadawani nang hairibado atopa Brahman haiba oigi oyo se aina pairiba lyric si yango sigi batungina aigi paramsida ingadabani haibado haiba ngamdabadagi asigumpa mawang si mayama madum toi haibatai Thagat sari Avinash pudamagasi
ꯑꯩꯅ ꯇꯧꯕꯅ ꯆꯨꯝꯃꯦ ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯕ ꯅꯥꯄꯟꯒ ꯂꯣꯏꯅꯁꯨ ꯇꯧꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯑꯁꯤꯒꯨꯝꯕꯁꯤ ꯍꯦꯛ ꯊꯣꯛꯂꯛꯏ ꯍꯥꯏꯖꯕ ꯇꯥꯏ ꯌꯥꯔꯤꯕ ꯃꯈꯩ ꯂꯨꯔꯨꯛꯅꯕ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤꯕ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝ ꯑꯗꯣ ꯆꯨꯝꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯑꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯑꯕꯤꯅꯥꯁ ꯍꯖꯥꯔꯤꯃꯌꯨꯝꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 7ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯪꯒꯣꯗꯥꯁ ꯒꯨꯔꯨꯃꯌꯨꯝ ꯄꯥꯕꯨꯡ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛꯁ ꯌꯥꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯔꯪꯒꯣꯗꯥꯁ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯒꯤ ꯊꯣꯛꯂꯛꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯄꯣꯛꯄꯤꯔꯛꯇꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯔꯪꯒꯣꯗꯥꯁꯄꯨ ꯊꯥꯒꯠꯆꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯁ꯭ꯔꯤ ꯚꯥꯕꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 9ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯂꯤꯇꯥ ꯑꯣꯀ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯂꯂꯤꯇꯥ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯨꯝ ꯁꯥꯔꯤꯉꯩꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯂꯂꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯂꯤꯇꯥꯒꯤ ꯌꯨꯝ ꯁꯥꯕꯤꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯥꯏꯅꯔꯛꯄ ꯈꯟꯅꯔꯛꯄꯁꯤꯗ ꯃꯇꯥꯡ ꯆꯥꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯂꯂꯤꯇꯥꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯅꯤꯖꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 9ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤ ꯎꯁꯥ ꯀꯤꯔꯟ ꯈꯨꯔꯥꯏꯖꯝ ꯇꯥꯛꯄꯤꯌꯨ ꯎꯁꯥ ꯀꯤꯔꯟ ꯑꯩꯒ꯭ꯌꯥ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯞꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯂꯥꯞꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯍꯧꯖꯤꯛ ꯇꯔꯄꯣꯟ ꯃꯅꯨꯡꯁꯤꯗ ꯁꯤꯈ꯭ꯔꯕꯁꯤꯡꯒꯤ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯃꯤꯔꯝꯂꯦꯟꯁꯤꯗ ꯂꯥꯛꯀꯗꯧꯕ ꯅꯨꯃꯤꯠ ꯈꯪꯉꯤ ꯍꯥꯏ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯌꯥ ꯎꯁꯥ ꯀꯤꯔꯟ ꯇꯥꯛꯄꯤꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯥꯔꯊ ꯈꯖꯤꯛꯇꯪ ꯈꯪꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯖꯗꯦ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯑꯣꯏꯕꯗ ꯅꯠꯇꯦ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥꯡꯒꯤ ꯄꯣꯁꯇꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯊꯝꯖꯈꯤꯕꯗꯨꯅꯤ ꯖꯤꯕꯁꯤ ꯀꯛꯐꯩꯒꯤ ꯃꯇꯧꯒꯨꯝꯅ ꯃꯃꯥ ꯑꯃꯒꯤ ꯒꯔꯚꯗ ꯍꯦꯛ ꯆꯪꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯖꯤꯕ ꯑꯍꯤꯡꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯥꯁꯤ ꯃꯃꯤ ꯁꯥꯝꯕ ꯍꯧꯒꯅꯤ ꯑꯁꯣꯝꯗ ꯃꯃꯥꯗꯨꯅ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯣꯝꯒꯤ ꯖꯤꯕꯁꯤꯒꯤ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯅ ꯑꯁꯨꯝ ꯑꯣꯏꯗꯅ ꯊꯋꯥꯏ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯕ꯭ꯂꯦꯡꯗ ꯍꯥꯏꯗꯤ ꯑꯍꯥꯡꯕꯗ ꯂꯩꯕ ꯌꯥꯗꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯑꯁꯨꯝ ꯇꯧꯗꯅ ꯄꯣꯛꯄꯒ ꯁꯣꯝꯗ ꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯆꯀ꯭ꯔꯁꯤꯗ ꯑꯣꯟꯅ ꯖꯤꯕꯅ ꯆꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯅ ꯂꯩꯈ꯭ꯔꯤꯕ ꯊꯋꯥꯏ ꯍꯥꯏꯔꯤꯕꯁꯤ ꯄꯤꯇ꯭ꯔꯤꯂꯣꯛ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯃꯤꯗꯨꯃ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯏꯁꯣꯔꯒꯤ ꯈꯨꯠꯊꯥꯡꯗꯅꯤ ꯀꯠꯀꯗꯧꯔꯤꯕꯁꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤꯅꯤ ꯈꯟꯅꯕꯨ ꯀꯠꯂꯕꯁꯨ ꯀꯠꯄꯗꯨꯗ ꯚꯥꯕꯥꯅ ꯄꯨꯝꯅꯃꯛꯇꯨ ꯎꯕꯅꯤꯅ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯀꯠꯆꯔꯤꯕꯁꯦ ꯃꯁꯤ ꯌꯧꯍꯟꯕꯤꯅꯤ ꯍꯥꯏꯗꯅ ꯚꯥꯕꯥꯅ ꯃꯗꯨꯕꯨ ꯌꯧꯍꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯁꯣꯝꯗ ꯑꯃꯨꯛ ꯑꯐꯕ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨ ꯐꯪꯉꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯀꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯄꯦꯟꯕ ꯃꯇꯝꯗ ꯁꯣꯝꯗ ꯀꯠꯆꯔꯤꯕꯁꯤꯡ ꯑꯗꯨꯗ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯐꯕꯁꯦ ꯑꯃꯨꯛ ꯄꯤꯕꯤꯔꯛꯏ ꯑꯁꯨꯝ ꯑꯣꯏꯗꯅ ꯄꯤꯇ꯭ꯔꯤꯂꯣꯛ ꯀꯅꯥꯅꯣ ꯚꯥꯕꯥꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯗ ꯂꯩꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯊꯥꯞꯁꯦ ꯁꯥꯁꯇ꯭ꯔꯅ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯈꯪꯖꯔꯒ ꯇꯥꯛꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯎꯁꯥ ꯀꯤꯔꯟꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯃꯁꯤꯒꯤ 10ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯖꯤꯕꯟ ꯂꯩꯇꯥ ꯀꯩꯁꯥꯝ ꯇꯥꯛꯄꯤꯌꯨ ꯖꯤꯕꯟ ꯂꯇꯥ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯨꯝꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯕꯁꯤ
ꯌꯨꯝꯒꯤ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯍꯨꯟꯕ ꯌꯥꯕ꯭ꯔꯥ? ꯀꯔꯤꯒꯤ ꯌꯥꯗꯗꯒꯦ? ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯟ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯨꯟꯕꯤꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕ ꯃꯇꯥꯡ ꯂꯥꯛꯑꯒꯗꯤ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯨꯟꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯤ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯕꯁꯤꯡꯗꯁꯨ ꯌꯥꯕ꯭ꯔꯥ? ꯃꯁꯤꯁꯨ ꯀꯔꯤꯒꯤ ꯌꯥꯗꯗꯒꯦ? ꯌꯥꯏ ꯍꯥꯏꯅ ꯊꯝꯖꯕ ꯇꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯖꯒꯠꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯨꯈ꯭ꯔꯥ ꯍꯥꯏꯕ ꯂꯩꯇꯦ, ꯄꯈ꯭ꯔꯥ ꯍꯥꯏꯕ ꯂꯩꯇꯦ, ꯌꯨꯝ ꯂꯩꯇꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯌꯨꯝ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝꯗꯨꯒꯤ ꯀꯌꯥꯠꯇꯨ ꯃꯉꯣꯟꯗꯒꯤ ꯂꯧꯔꯒ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯎꯔꯦꯞ ꯖꯇ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯐꯕ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯃꯛ ꯍꯨꯟꯕ ꯌꯥꯏ, ꯍꯨꯟꯒꯗꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯖꯤꯕꯂꯇꯥ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 19 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ꯫ ꯇꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ꯫ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯝꯖꯕ ꯁꯤꯕ ꯂꯤꯡꯒ ꯂꯩꯔꯝꯗ꯭ꯔꯦ, ꯃꯗꯨ ꯂꯧꯔꯤꯕ ꯃꯤꯗꯨ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ? ꯊꯝꯕꯥꯜ ꯇꯣꯝꯕꯤ, ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇ ꯍꯥꯏꯔꯒꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯂꯤꯂꯥꯅꯤ, ꯀꯅꯥꯅ ꯈꯪꯒꯅꯤ? ꯑꯗꯨꯕꯨ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯎꯏ, ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯑꯩꯅ ꯅꯤꯇꯤꯒꯤ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤꯅ ꯏꯁꯣꯔꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯧꯅꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯍꯥꯏꯕꯁꯤꯗꯤ ꯈꯛ ꯂꯦꯝꯅ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ꯫ ꯐꯠꯇꯕꯒꯤ ꯃꯍꯩꯗꯤ ꯐꯠꯇꯕ ꯐꯪꯕ ꯇꯥꯏ, ꯑꯐꯕ ꯇꯧꯕꯒꯤ ꯃꯍꯩ ꯑꯐꯕ ꯐꯪꯕ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ, ꯑꯩꯒꯤꯗꯤ ꯋꯥꯔꯧꯕꯒꯤ ꯃꯍꯨꯠꯇ ꯏꯕꯨꯡꯉꯣ ꯁꯤꯕ ꯂꯤꯡꯒꯅ ꯅꯅꯥꯏꯒꯤ ꯁꯦꯕꯥꯁꯤ ꯄꯥꯝꯗ꯭ꯔꯗꯅ ꯅꯅꯥꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯒ ꯆꯠꯄꯤꯈ꯭ꯔꯕꯣꯔꯦ, ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛꯀꯁꯨ ꯑꯇꯣꯞꯄ ꯁꯤꯕ ꯂꯤꯡꯒ ꯑꯃ ꯑꯃꯨꯛ ꯊꯝꯕꯤꯌꯨ꯫ ꯃꯗꯨꯅ ꯑꯐꯕ ꯑꯣꯏ꯫ ꯍꯧꯈꯤꯕ, ꯂꯧꯈꯤꯕ, ꯃꯥꯡꯈꯤꯕꯗꯨꯒꯤ ꯅꯤꯟꯗꯥ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯑꯣꯏꯗꯅ ꯏꯕꯨꯡꯉꯣ ꯅꯅꯥꯏꯒꯤ ꯀꯔꯤ ꯂꯥꯟꯈꯤꯕ ꯗꯣꯁ ꯂꯩꯕꯗꯒꯤ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏꯕꯨ ꯀꯔꯤꯒꯤꯅꯣ ꯊꯥꯗꯣꯛꯄꯤꯔꯒ ꯆꯠꯄꯤꯔꯤꯕ? ꯆꯠꯄꯤꯒꯅꯨ꯫ ꯅꯅꯥꯏꯒꯤ ꯄꯨꯟꯁꯤꯅ ꯍꯦꯛ ꯂꯩꯔꯤꯃꯈꯩꯗꯤ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥꯁꯦ ꯄꯥꯝꯖꯕꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯤꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 12 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯅꯤꯄꯥ ꯃꯆꯥ ꯁꯒꯣꯜꯁꯦꯝ꯫ ꯇꯥꯛꯄꯤꯌꯨ ꯅꯤꯄꯥ ꯃꯆꯥ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯔꯄꯣꯟ ꯀꯠꯄ, ꯁꯣꯔꯥꯠ ꯁꯣꯟꯕ, ꯏꯁꯣꯔ ꯈꯨꯔꯨꯝꯕꯁꯤ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯇ ꯈꯨꯔꯨꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯕꯤꯁꯀꯔꯃ ꯄꯨꯖꯥ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯅꯤ, ꯃꯁꯤꯕꯨ ꯐꯕ꯭ꯔꯥ? ꯕꯤꯁꯀꯔꯃꯁꯤ ꯏꯁꯣꯔ ꯅꯠꯇꯕ꯭ꯔꯥ? ꯅꯤꯄꯥ ꯃꯆꯥ ꯀꯔꯤ ꯍꯥꯏꯒꯅꯤ? ꯅꯤꯄꯥ ꯃꯆꯥꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯣꯏ ꯍꯥꯏꯅꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯁꯣꯟꯕ, ꯏꯁꯣꯔ ꯈꯨꯔꯨꯝꯕ, ꯇꯔꯄꯣꯟ ꯀꯠꯄ ꯈꯨꯗꯤꯡꯃꯛ ꯑꯦꯀꯥꯗꯁꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯔꯄꯣꯟ ꯀꯠꯄ ꯚꯥꯋꯥꯟꯗ ꯀꯠꯄꯅꯤ꯫ ꯚꯥꯋꯥꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯚꯥꯋꯥꯟꯗꯤ ꯚꯔꯇ ꯑꯦꯀꯥꯗꯁꯤ ꯚꯔꯇ ꯀꯠꯇꯦ꯫ ꯚꯥꯋꯥꯟꯗ ꯚꯔꯇꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯚꯥꯋꯥꯟꯗꯤ ꯄꯥꯞ ꯂꯩꯇꯕꯅꯤꯅ ꯑꯦꯀꯥꯗꯁꯤ ꯀꯅꯥꯅ ꯁꯦꯝꯃꯤ? ꯏꯕꯨꯡꯉꯣ ꯃꯥꯅ ꯁꯦꯝꯕꯅꯤ, ꯖꯤꯕꯁꯤꯡꯒꯤ ꯃꯪꯒꯣꯜ ꯑꯣꯏꯅꯅꯕꯒꯤꯗꯃꯛ, ꯄꯥꯞ ꯀꯣꯛꯆꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯒꯨꯝꯅ ꯁꯣꯔꯥꯠꯁꯨ ꯚꯥꯋꯥꯟꯗ ꯀꯠꯄꯅꯤ, ꯃꯗꯨꯅ ꯚꯥꯋꯥꯟꯅ ꯌꯧꯍꯟꯈꯤꯅꯅꯕꯅꯤ꯫ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯇ ꯁꯣꯔꯥꯠ ꯁꯣꯟꯕ ꯃꯌꯥꯝ ꯑꯃ ꯁꯣꯟꯅꯔꯤ꯫ ꯑꯗꯨꯒ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯑꯦꯀꯥꯗꯁꯤꯒꯤ ꯋꯥ ꯂꯩꯇꯦ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯚꯔꯇ ꯂꯩꯇꯕꯅꯤꯅ ꯏꯁꯣꯔ ꯅꯠꯇꯕ ꯖꯤꯕꯁꯤꯡꯅ ꯃꯄꯥ ꯀꯣꯛꯆꯅꯤꯡꯉꯒꯗꯤ ꯚꯔꯇꯁꯤ ꯀꯠꯂꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯇ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯌꯥꯔꯒ ꯂꯩꯕꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯖꯗꯕ ꯇꯥꯏ꯫ ꯁꯨꯝ ꯑꯣꯏꯗꯅ ꯅꯤꯄꯥ ꯃꯆꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯒ ꯕꯤꯁꯀꯔꯃ ꯅꯨꯃꯤꯠꯇ ꯑꯦꯀꯥꯗꯁꯤ ꯍꯧꯖꯤꯛꯇ ꯃꯊꯛꯇ ꯄꯟꯖꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯅꯤꯄꯥ ꯃꯆꯥ, ꯕꯤꯁꯀꯔꯃ ꯏꯁꯣꯔꯅꯤ꯫ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯑꯦꯀꯥꯗꯁꯤ ꯚꯔꯇ ꯂꯩꯇꯦ꯫
ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯦꯀꯥꯗꯁꯤꯗ ꯄꯨꯖꯥ ꯀꯠꯄ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯐꯩ ꯌꯥꯏ ꯍꯥꯏꯗꯅ ꯕꯦꯗꯅ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯅꯤꯄꯥꯃꯆꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 18 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯂꯟꯆꯦꯟꯕ ꯑꯣꯏꯅ ꯇꯥꯛꯄꯤꯌꯨ ꯂꯟꯆꯦꯟꯕ ꯄꯥꯕꯨꯡ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ताकपियु करी बतांगे उबिरबनो भगवान कृष्ण की सानबी राधा से द्वारकाद लेखिब्रा भगवान की सानबी राधा द्वारकाद लेखी नत्रगना लेखिदे हैना अहानबद पौखुमसि थमजगे करिगे दोन हाइबदा भगवान कृष्ण ने लेब मफमदा राधा से कृष्ण की थमोइद लेंगदना अदुम लेबना मरम ओइबना द्वारकाद राधा लई है ना अदुम हाइबे याय अदुगा द्वारकाद लेखिदे हाइगदौरिबने राधा की मपान की हक्सांग अदुदि द्वारका की लेमाइदा अमुक्त उहनखिदे मरम अदुना द्वारका की मनदा राधा लेते समुदना अनि थोंगना अमना नुंगी ओइबा अमना मपान की ओइबा वाफम अनि सिपाव कुमोइना थमजरगा द्वारका से राधा प्रेम की दमक कृष्ण ने सेमखिबनी हाइबसे सुम्बरा हाइना ताकपिरकलिबो वाफमसिना द्वारका से लेरंबे याय नुंगी रसिक ओइबा लौनिंगबा अर्थदा अदुबु तसेंगबा मक्किदि द्वारका से राधा की प्रेम की दमक भगवान सेमखिबदि नत्ते मागे नुंगी ओइबा वाफमदि भगवानदो मथुरा हाइरिबा नत्रगन मधुपुर हाइरिबा कंसन पालंब लेबाक असगी मनदा कंसगी महारानी अनि कंसगी अस्ति प्राप्ति हाइन को महारानी अनि सिना इपुरोइब कंसबु अंगांग मिंगंबा कृष्ण न हापिरे मरमदना अंगांग से हापियु ओइदना मपाइबुंगो जरासंधा मगध लेबाक की मनुंग पालिबा निंगथौदुगी मफमदा वाकटपदगी जरासंधना कृष्ण हाननब लान से कयारक हन तारखी अदुना भावाना हाइदिबा जरासंध से हाटपदी यादब जरासंध से यालुबदा ब्रह्मा की वफबब कक्थटपता दौरी हाइबदे ब्रह्माना पृथ्वी देवुंगोन कृष्णना अवतार सलमदाई मतमदा गोलोक ऐन को धाम अदुदा हंगत सखिए बुंगो इबुंगोन पृथ्वी द सटकिबा मतमदा इबुंगोन हनक मंगन गदौरिबसदि तौहैदि हाइबा पुनमक सिंग अदो लोइन मंगन गदौरी इबुंगोन हाइबदि नुपी हाटबा पाप ले इबुंगो नुपी हाट गदौरी लिन हाटबा पाप ले इबुंगो लिन हाट गदौरी सन हाटबा पाप ले इबुंगो सन हाट गदौरी सुमोदन इबुंगोन तौहैदि हाइबा मयाम से लोइन हालकबदा अतई पुनमक्ति हालगसु मागी मागी कर्म की महिनी मधु यारसन ज्ञाति बोध सगई हटपा हाइबसिमतदि कनबीर उवेदन सगई हटपा हाइबसे इसामकपु इसामंगना हातोक्सब आत्मा घात के पाप सोइदन लई अरमदुनि बुंगो सगई हटपददि कनबीर उ हाइखिबना हाइदिबा जरासंदसि जदुबंस ओइ अन कृष्ण ने जदु कुल्लदा पोपनिना सगई हाटपगी दोष अदु लेखिबा ताय हाइबसिदगी इबुंगोना जरासंदगी मफमदगी मिसेन सारगा मिरोत सारगा द्वारका आइबा मफमसि इबुंगोना पुथोखिबनी मफमदुदा समुद्रगी इथत अदुदा लापना होंदोखरबा कांदुदा जरासंदसि मागे लांदो अमोहन लाखिद्रे अदुगा हाइदिबा नियम सिदा द्वारका सेमखिबगी वाफमसि थंबिरमी राधा की प्रेम की दमक सेमखिबा हाइबा वाफमसि नुंगी ओइबा रसिक लेरगसु मपान की ओइबा वारीदति असुम वारी सिमतंग लई हाइबा वाफमसि मतंग लंचेनबा ओइनांगी मफमदा पौदमजरी थागतजरी ताइनरकपा ngasiगी 13 सुबदा मुक लौखुचरिबसिना रबिना ताकपियु रबिना अइग्या लापना खुरुमजरी लापना खुरुमबिरकपा रबिनाबु तराम तरामना ओक्सरी थागतजरी ताइनरकपा ngasiगी 15 सुबदा लौखुचरिबसि इबोमचा सिंह
ताकपियु इबुमचा ओझाबु अहानबद खुरुमजरी खुरुमबिरकप तराम तराम ओक्सरी ओझा पीएम बक्सी पांजिकादा घरसिंगी डिग्री लैफमदि खंद्रे मसी कदाइद यौबगे अमुक्त ताकपियु खुरुमजरी इबुमचा पीएम बक्सी पांजिका खुदपाई जेंगबा मतमदा घरसिंगी डिग्री लैफम खंद्रे न ताकपिरकलिबसी पीएम बक्सी दारी पांजिका सिगी हांगदोपिरो तारीख अमगी हेता हांगदोप मतमदा थेंगनरगनी मागी ओई थंगबा नाकदुदा रंग संग मंग बुंग ब्रिंग है मैम गरमा पंदुमकी थेंगनबिरनी अदुदा रंग हैनी इरिबा मपा अदुदा डिजिट मसिंग परेंग इरिबदु इहालानबदि इरिबा डिजिट तो रबी गरदुना लेगदबा राशिनी हैना ताइने मथंगदा इरेइबदो मदु डिग्री ने मथंगदा इरेइबदो मदुना फिट ने मथंगदा इरेइबदुना इंच ने समुइदना डिग्री फिट इंच परेंग ताइबदो मदुबुनी अदु मदुदा पीरिबदुना अंगांगदुगी पुकबा नुमित अदुदा मदुमगनी हाइना इबा यादे करिगिनो बदा नुमितुगी मनुंगदा अंगांगसे अंगनबा युक्तु पुकबा याई खरा पुंग निपान मापन तारा पुकबा याई तारा तारगा पोलुकबा याई बारो हेलगा नुंथिन नुमिदांग वाई नुमिदांग बारो लानबा नुंगालमदाई मागी पुइबा पुंगदुगी मतुंगिना मदुदा पीरिबा डिग्री इंच तो लोइना सेनगदोरिनी मदुगी होटपा मसंग मदुइना डायरेक्ट लौरुरगदी अंगांगदुगी पुइबा पुंगदुगा पीरिबा मोतुगा सानबा यादे मदुना हेक नुमितुगी संगबा मतमदा ओइरिबदो हाइबदि ngaranggi numitagi ngasisi hek sangba matamda mai khungpham sida leire chatle haibadu adugi satu utlaga thambani hagasari tainarakpada ngasigi taraga taruk subada muglokhutsari basuna ranjit kakyai takpiyu kakyai dagi akhogi nungsiraba viewer ranjit na kari matang phongdok pirai आइग्याबु इकोकनो न खुरुमजरी याम नुंगाइजै कोकनो न खुरुमबिरकबा अखोगी माइकैदगसु कोकनो न तराम न खुरुमबिरकपसिबु ओक्सरी नारी भेद ताबगे प्रतिकार अमखक्तंग हाइबिरओ रंजित नारी दोष हाइबसिदगी कोकननबा हाइरगदी ख्वाइदगी फबदी नारी दोष ताबगी लुहोंगद्रिंगेगी ममांगता नारी दोष निवारण पूजा हाइदना तौबी हो मदुना ख्वाइदगी बेस्ट ने अदुबु करिगुंबा लुहोंखिबा मतुंग ओइरगदी मदुदा ख्वाइदगी लाइबा अमु हाइरगदी नितिगी संध्या खुदिंगदा अंगनबा अयु नत्रगन नुमिदांग वाई संध्या की मतमसेदा महामृत्युंजय मंत्र से नीति ओइना मपु मनाई गृह गृहिणी अनिना थाजब नुंसिबग लोइना सोनजब अदुरगदी नारी दोष की प्राइस असिदगी कोकजब ngami masinataba atopa niyong kharaso adum piri aduba amakak haibirau haibanina luhongdringai mamangda tawgadaba ama luhong khraba oiragana luhongkiba matungda tawgadaba ani thokna ranjit kayaide leibiribagi maphamda pautamjari थागतसरी ताइनरकपदा ngasiगी taraga taret subada muglo khutsari base anubam momon ojabu kurumjari kurum birakpa taram oksari ताइनरकपदा ngasigi taraga nipan subada lokhutsari basne ibomcha thingbai jam takpi ibomcha durga ima ki block sembi gadraya hoy ईश्वर करी तंबीगदगे अखोइगिदी सेम सिरा हाइनदि आशा तौजरी अदुबु तुंगी पुंसी मियोइबगी करी वरकदगे तंबंगमदबनिना हौजिकमकिदी हे हाइजिब ngamjadri सुमोदना इबोमसागी मफमदा पौदमजरी अदुगा मखाता बिरकलिबसी अय्या तिनफा कखफैसी दुर्गा इमान सेमी हाय सुम्ब्रा ताकबिरकलिबु वाफमसी एकोइना शास्त्र सिंगदा नैना दुने यंगजब मतमदा मसिगी सबचाबु वाफम सि थेंगनजदबन मरम ओइदना अतोप लाइरिक सिंगदा यौरमबगी वाफम ओरगदी अखोइगिदी
तसेंना वाफमसी खंगजदे सुमोदना इबोमचागी मफमदा पौदमजरी अदुगा मखता बिरकलिबसि लांगफौ फौसु दुर्गा इमाना पुथोकी हाय शिव महादेवना लौ खोइब सत्खिबा हनमलक्तबदगी हैदना मफमसिमगसु फोंदोपिरई मसिसु अखोई थेंगजदबनिना खंगजदे हैदना इबोमचागी मफमदा पौदमजरी थागसरी दाइनरकबा ngasiगी तरागा मापन सुबदा लखोत्सरिबसुना रोमा लाइश्रम ताकपियु रोमा ओजाबु खुरुमजरी खुरुमबिरकबा तरामना उक्सरी ओजा अइना लक्ष्मी नारायण कृष्ण लक्ष्मी की फोटो अममम पुण्य थमलग पूजा कचई फबरा फतबरा रोमा बसिगिदी करिमता काइबा लेते हाइजबताई अइना कटपिनिंगिबा थम्बिनिंगिबसिंग अदो अदुम थम्बियु पूजा अदुम कटपियु मदुदा अनि पुनबा तोंगान तोंगान की वाफम करिमता दोष लेते हाइदना पुनमक्तु थादोगा अमखक्तंग थमजरगसु हाइबदि जुगोल लक्ष्मी नारायण अनिदो अदुखक थमगसु यारे अदुगा मयामदु तोंगान तोंगान थनबिरगसु करिमता दोष लेते सुमोइदना पाउकुमसि थमजरी ताइनरकबा ngasiगी कुन सुबदा लखोत्सरिबसने इलिजाबेथ खुमन न्यू सब्सक्राइबर हाइने इबिरगा लेना सोम अमा अपलोड तौबिरई थागसरी अखोगी न्यू सब्सक्राइबर इलिजाबेथ तराम तराम न यहन ब्रह्म की माइकैदा उक्सरी ईश्वर न थौजान पिनबिबो ओइसनु अदुगा ngasiगी कुनगा माथोइ सुबदम लखोत्सरिबसने जीवन सिहोल ताकपियु जीवन अइग्याबु हाइनिंगाइ लेतन थागसरी अखोइबु नुंगसिना थागतपिरकबा अखोइगी माइकैदगी तराम तराम न ओक्सबग लोइनना जीवन सिहोल की मंगोल आशीर्वाद भावान मतम सुपगी पिनबिबु ओइसनु अदुगा या युंगी ममांगदा लेत्री लेबसि करी काइगे संगोइनदि खल्ली फतबरा हाइबिरओ जीवन ताकपिरकलिबु वाफमसिगी ओइरगदि संगोइना खनब खनदबदुना वाफम अमा ओइ मदुगा मरी लेनदे हाइबदि अइगी नोंपोक थंब माइकैदा अइगी सिंखै थंब माइकैदा असमोइदना टॉयलेट लेट्रिन लेबा हाइबसि मसाना वास्तु शास्त्र अमदि फेंगशी चाइनीज की मोड अनिमकना अफब पीदे हाइबताई अदुना हाइरिबा माइकै डायरेक्शन असि अफब ओइदबनिना अदुबु मसि हाइ हाइदना अइगी लेबिरिबा युमफम युमसिगी डायरेक्शन असि तसेंगना नोंपोक माइकै ताब्रा तादबरा हाइबगी अखोइना कंपास अमतंग डायरेक्शन लौबिबा याय कंपास लौब मतमदा अइगी युमगी नोंपोक हक्थेंगना तारमदना मैरम लोमदा संगसिलमगदि खजितंग अफबदि ओइगदोइने मैरम लोमदा संगसिनबगी मोता नोंपोक अमदि चिंखै रोमदा दुम हाइगतुना लेरगदि मदु अफबो ओइदे मदुदगी मिटिगेट तौननबा हाइबदि मागी महु मयाई फत्तबदुदगी समननबा अखोइना करिगुंबा प्राइस खरा तौबीबा थोइदोंना अफबो ओइगनी हाइबा वाफम असे थमजरी थागसरी ताइनरकपदा ngasiगी कुनगनी थोइ सुबदा लखोत्सरिबसिना पिमिता देवी ताकपियु पिमिता पबुंग अहानबदा खुरुमजरी खुरुमबिरकबा तराम तराम न उक्सरी मतम मतम की लाई की मरमदा पूजा करम न तौगनी थागत पिरकबगी खुरुमजरी यामनमक नुंगाइजै पिमिता अखोइना मतम मतम की ओइबा अखोइना हेता थागत चनिंगदना थागत सबना सदे हाइजबताई पिमिता अखोइगुंबा अखोइबु नुंगसिबिबा मरुमपांगसिंग असिगुंबा मतम की ओइबा थौरमसिमतंग ताकपीबा याब्रा यारगदि ताकपीरउ हाइदना सौगतपिरकपदुगी मोड की मतुंगिना वाफमसि अखोइना पुखचखिबनी अदुगा ngasiगी कुनगा हुमदोइ सुबदा मुलखोत्सरिबसना हाइकुरुजम प्रोमिला ताकपियु प्रोमिला अइग्या विश्वकर्म पूजा लोइख्रबा मतुंगदा विश्वकर्म की फोटोसी कदाइदा थमलगा धुप थौमई थागदबनो ताकपियो प्रोमिला विश्वकर्म की पूजा लोइरबा मतुंगदा
ꯑꯩꯅ ꯊꯝꯕꯤꯔꯤꯕ ꯄꯨꯖꯥ ꯀꯠꯂꯤꯕ ꯃꯐꯝ ꯍꯥꯏꯕ ꯇꯥꯏ ꯃꯐꯝꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯅ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯒꯅ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝꯗ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯗꯤꯔꯦꯛꯁꯟ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯕ ꯗꯤꯔꯦꯛꯁꯟ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯨ ꯑꯩꯅ ꯏꯁꯣꯔꯗꯨ ꯈꯨꯔꯨꯝꯃꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯒ ꯇꯥꯏꯅꯅ ꯈꯨꯔꯨꯝꯕꯗ ꯑꯩꯒꯤ ꯃꯥꯏ ꯅꯣꯡꯄꯣꯛ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯑꯣꯟꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛ ꯐꯤꯕꯝ ꯌꯦꯡꯉꯒ ꯊꯝꯕꯤꯌꯨ ꯁꯨꯝꯃꯣꯏꯗꯅ ꯈꯨꯔꯥꯏꯖꯝ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯒ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯃꯤꯂꯥꯅ ꯑꯃꯨꯛ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯒꯥꯔꯤ ꯂꯩꯔꯨꯔꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄꯗ ꯀꯔꯤ ꯀꯔꯤ ꯑꯔꯆꯥ ꯄꯨꯖꯥ ꯇꯧꯒꯗꯒꯦ ꯇꯥꯛꯄꯤꯌꯨ ꯄ꯭ꯔꯣꯃꯤꯂꯥ ꯋꯥꯐꯝꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯩꯔꯨꯛꯄꯥꯟꯅ ꯙꯨꯞ ꯊꯥꯎꯃꯩ ꯗꯈꯤꯅꯥꯅꯆꯤꯡꯕ ꯀꯠꯆꯔꯒ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯁꯤꯟꯗꯨꯔ ꯈꯔ ꯇꯧꯔꯒ ꯗꯦꯕꯤ ꯏꯃꯥ ꯀꯥꯂꯤ ꯏꯃꯥꯒꯤ ꯁꯣꯔꯣꯟꯗ ꯀꯠꯊꯣꯛꯆꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯒꯤ ꯈꯤꯇꯪ ꯄꯥꯎꯊꯣꯛ ꯆꯥꯎꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯒꯅ ꯘꯇꯁꯊꯥꯄꯟ ꯍꯥꯏꯗꯅ ꯒꯣꯠ ꯄꯨꯖꯥ ꯑꯃ ꯂꯤꯡꯈꯠꯄꯤꯔꯒ ꯒꯣꯠ ꯄꯨꯖꯥꯁꯤ ꯂꯤꯡꯈꯠꯄ ꯃꯇꯝꯗ ꯂꯥꯏ ꯃꯉꯥ ꯑꯩꯈꯣꯏꯅ ꯑꯕꯥꯍꯟ ꯇꯧꯕꯤꯔꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯃꯉꯥꯗꯤ ꯕꯤꯁꯅꯨ ꯃꯍꯥꯗꯦꯕ ꯒꯅꯦꯁ ꯅꯨꯃꯤꯠ ꯑꯃꯗꯤ ꯗꯨꯔꯒꯥꯅꯆꯤꯡꯕ ꯂꯥꯏ ꯃꯉꯥꯁꯤ ꯑꯩꯈꯣꯏꯅ ꯑꯕꯥꯍꯟ ꯇꯧꯔꯒ ꯒꯣꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯏꯁꯣꯔ ꯕꯥꯁꯇꯨꯗꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯔꯒ ꯈꯪꯅꯔꯦ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯄꯨꯁꯤ ꯃꯥꯅꯤ ꯃꯍꯥꯛꯁꯨ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣꯏꯅ ꯑꯩꯅ ꯀꯧꯖꯒꯗꯣꯏꯅꯤ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯑꯥꯁꯣꯟ ꯑꯃ ꯀꯠꯀꯅꯤ ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯩꯔꯨꯛ ꯍꯩꯔꯥ ꯇꯝꯒꯅꯤ ꯑꯗꯨꯒ ꯀꯠꯆꯔꯤꯕ ꯁꯦꯕꯥ ꯄꯨꯖꯥ ꯑꯁꯤꯗ ꯌꯥꯎꯕꯤꯌꯨ ꯏꯕꯨꯡꯉꯣꯁꯨ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ ꯃꯪꯒꯣꯟ ꯄꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯃꯥꯒꯤꯁꯨ ꯐꯤꯗꯥ ꯀꯠꯇꯅ ꯄꯨꯖꯥꯁꯤꯗ ꯀꯠꯆꯒꯗꯣꯏꯅꯤ ꯑꯗꯨꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗꯨꯗ ꯑꯩꯅ ꯉꯁꯥꯏ ꯀꯠꯂꯤꯕ ꯍꯩꯔꯨꯛ ꯍꯩꯔꯥ ꯃꯔꯛ ꯑꯗꯨꯗꯒꯤ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯑꯃ ꯆꯝꯄ꯭ꯔꯥ ꯑꯣꯏꯔꯣ ꯍꯩꯖꯥꯡ ꯑꯣꯏꯔꯣ ꯑꯃ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯆꯀꯥ ꯑꯗꯨꯅ ꯇꯛꯄꯤꯒꯅꯤ ꯑꯗꯨꯗꯒꯤ ꯁꯤꯟꯗꯨꯔꯗꯨ ꯒꯥꯔꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯝꯕꯤꯒꯅꯤ ꯁꯨꯝꯃꯣꯏꯗꯅ ꯍꯥꯏꯔꯤꯕ ꯀꯥꯂꯤ ꯏꯕꯦꯝꯃꯒꯤ ꯄꯨꯖꯥꯁꯤ ꯅꯠꯇ꯭ꯔꯒ ꯗꯨꯔꯒꯥ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯄꯨꯖꯥꯒꯤ ꯋꯥꯍꯩꯗꯨꯒꯤ ꯋꯥꯅꯤ ꯁꯨꯝꯃꯣꯏꯗꯅ ꯄꯨꯖꯥꯁꯤ ꯃꯇꯪ ꯇꯧꯕꯤꯔꯒ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 24 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯩꯇꯕꯂꯥ ꯃꯥꯏꯕꯝ ꯇꯥꯛꯄꯤꯌꯨ ꯁꯩꯇꯕꯂꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯑꯕꯨ ꯏꯁꯣꯔ ꯄꯨꯝꯅꯃꯛꯅ ꯊꯧꯖꯥꯟꯕꯤꯁꯅꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯂꯤꯕ ꯌꯥꯏꯍꯦꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯕꯅꯤ ꯑꯩꯒꯤ ꯑꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯩꯇꯕꯂꯥ ꯌꯥꯝꯅ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯕꯤꯒꯤ ꯄ꯭ꯔꯇꯤꯚꯥꯒꯤ శైలిꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯖꯒꯠꯁꯤ ꯊꯥꯒꯠꯂꯒꯗꯤ ꯍꯦꯛ ꯍꯔꯥꯎꯕ ꯆꯩꯔꯒꯗꯤ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯄꯤꯔꯛꯑꯕꯅꯤꯅ ꯃꯤꯑꯣꯏꯕꯅꯤꯅ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯩꯇꯕꯂꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯏꯔꯩ ꯌꯦꯛꯅ ꯇꯤꯡꯈꯪ ꯁꯔꯕ ꯕꯤꯘ꯭ꯅ ꯍꯥꯏꯕ ꯇꯥꯏ ꯑꯀꯥꯏ ꯑꯇꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯑꯇꯣꯞꯄꯒꯤ ꯇꯧꯕꯤꯃꯜꯕꯨ ꯊꯥꯒꯠꯍꯩꯕ ꯑꯇꯣꯞꯄꯕꯨ ꯒꯨꯟꯕꯨ ꯋꯥꯡꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯁꯩꯇꯕꯂꯥꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯅꯅꯕ ꯚꯒꯋꯥꯟꯒꯤ ꯁꯣꯔꯣꯟꯗ ꯊꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯁꯩꯇꯕꯂꯥ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 24 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯅꯥ ꯍꯛꯅꯨꯡꯗꯒꯤ ꯇꯥꯛꯄꯤꯌꯨ ꯁꯅꯥ ꯄꯥꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯄꯥꯕꯨꯡꯒꯤ ꯊꯧꯔꯝꯁꯤꯡꯁꯤ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯩ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯁꯅꯥꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏ ꯍꯥꯏꯕꯁꯤ ꯇꯥꯖꯕꯗ
ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯅꯥ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 23 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯀꯣꯡꯖꯦꯝꯕꯝ ꯏꯕꯦꯌꯥꯏ ꯗꯦꯕꯤ ꯃꯣꯏꯔꯥꯡꯗꯒꯤ ꯇꯥꯛꯄꯤꯌꯨ ꯏꯕꯦꯌꯥꯏ ꯑꯩꯒꯤꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯔꯨꯗ꯭ꯔꯥꯛꯁ ꯍꯥꯏꯕꯁꯤꯕꯨ ꯔꯥꯁꯤ ꯈꯨꯗꯤꯡꯒꯤ ꯁꯤꯖꯕ ꯌꯥꯕ꯭ꯔꯥ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯌꯥꯗꯗꯒꯤ ꯏꯕꯦꯌꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅ ꯁꯤꯖꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯕꯤꯒꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯏꯄꯣꯛ ꯑꯩꯒꯤ ꯃꯩ ꯑꯩꯒꯤ ꯔꯥꯁꯤ ꯅꯛꯁꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯨꯗ꯭ꯔꯥꯛꯁ ꯁꯤꯔꯒ ꯍꯦꯟꯅ ꯑꯩꯒ ꯆꯥꯟꯅꯒꯗꯒꯦ ꯃꯪꯒꯣꯜ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄꯤꯔꯒ ꯁꯤꯕꯤꯕꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯖꯕ ꯇꯥꯏ ꯔꯨꯗ꯭ꯔꯥꯛꯁꯀꯤ ꯀꯥꯟꯅꯕ ꯍꯥꯏꯕꯕꯨ ꯔꯨꯗ꯭ꯔꯥꯛꯁ ꯁꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯄꯣꯛ ꯑꯗꯨꯒ ꯅꯪꯗꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯃꯈꯜ ꯑꯁꯤꯗ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯊꯕꯛꯁꯤ ꯆꯔꯛ ꯆꯍꯤꯡꯅꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯥꯒꯤ ꯀꯥꯜꯀꯨꯂꯦꯁꯟꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯥꯅ ꯍꯥꯏꯔꯤꯕ ꯔꯨꯗ꯭ꯔꯥꯛꯁꯁꯤ ꯁꯤꯕ ꯌꯥꯕ ꯄꯛꯅꯕꯁꯦ ꯂꯦꯞꯀꯗꯣꯏꯅꯤ ꯔꯨꯗ꯭ꯔꯥꯛꯁ ꯃꯔꯨꯑꯣꯏꯅ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯑꯪశꯃꯛꯅꯤ ꯃꯍꯥꯗꯦꯕꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯇꯥꯏ ꯔꯨꯗ꯭ꯔꯥꯛꯁꯗ ꯂꯩꯔꯤꯕꯁꯤ ꯃꯍꯥꯗꯦꯕꯒꯤ ꯁꯛꯇꯤ ꯃꯈꯟ ꯃꯈꯟꯒ ꯂꯣꯏꯅꯅ ꯃꯍꯥꯗꯦꯕ ꯗꯨꯔꯒꯥ ꯑꯅꯤꯒꯤ ꯄꯨꯟꯕ ꯁꯛꯇꯤ ꯑꯣꯏꯕ ꯔꯨꯗ꯭ꯔꯥꯛꯁ ꯒꯅꯦꯁ ꯈꯛꯇꯒꯤ ꯁꯛꯇꯤ ꯑꯣꯏꯕ ꯔꯨꯗ꯭ꯔꯥꯛꯁ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯑꯗꯒꯤ ꯔꯨꯗ꯭ꯔꯥꯛꯁꯤ ꯑꯃ ꯁꯤꯒꯗꯕꯅꯤ ꯑꯅꯤ ꯁꯤꯒꯗꯕꯅꯤ ꯑꯍꯨꯝ ꯁꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯗ ꯀꯥꯜꯀꯨꯂꯦꯁꯟꯗ ꯊꯣꯛꯂꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕꯤꯕꯗ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯗꯅ ꯋꯥꯔꯜ ꯋꯥꯏꯗ ꯄꯨꯝꯕꯒꯤ ꯆꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯤꯌꯣꯝ ꯑꯃꯅꯤ ꯑꯁꯨꯝ ꯑꯣꯏꯗꯅ ꯏꯕꯦꯌꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 28 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯔꯤꯕꯝ ꯃꯤꯂꯟ ꯇꯥꯛꯄꯤꯌꯨ ꯃꯤꯂꯟ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯄꯨꯡꯐꯝꯁꯨ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯖꯅꯕ ꯃꯤꯂꯟ ꯇꯥꯛꯄꯤꯔꯛꯂꯤꯕ ꯍꯣꯏ ꯃꯊꯛꯇꯁꯨ ꯄꯣꯁ ꯑꯃꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯄꯣꯁ ꯁꯦꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯈꯤ ꯃꯤꯂꯟꯅꯁꯨ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯋꯥꯐꯝꯁꯤꯗ ꯄꯣꯁ ꯁꯦꯝꯕꯤꯅꯕꯒꯤ ꯃꯑꯣꯡꯗꯅꯤ ꯄꯨꯡꯐꯝ ꯇꯥꯛꯄꯤꯔꯛꯎ ꯑꯩꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯁꯦꯝꯖꯅꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯋꯥꯐꯝꯁꯤꯗ ꯕ꯭ꯂꯣꯛ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯤꯂꯟꯅ ꯉꯁꯤ ꯍꯪꯕꯤꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯗꯨꯔꯒꯥ ꯏꯕꯦꯝꯃꯒꯤ ꯄꯨꯖꯥꯁꯤ 6ꯅꯤ ꯄꯥꯟꯕꯗꯒꯤ ꯍꯧꯒꯗꯕ ꯄꯨꯖꯥꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯥꯏꯕꯗꯤ 6ꯅꯤꯒꯤ ꯍꯧꯔꯛꯄ ꯄꯨꯡꯐꯝꯗ ꯁꯌꯪꯀꯥꯜ ꯍꯥꯏꯕ ꯇꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝ ꯇꯥꯕ ꯁꯤꯗ ꯗꯦꯕꯤ ꯃꯥꯁꯤ ꯕꯣꯙꯅꯝ ꯍꯥꯏꯗꯅ ꯌꯥꯀꯥꯏꯍꯟꯕ ꯍꯧꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯏꯕꯦꯝ ꯑꯁꯤ ꯇꯨꯝꯃꯒ ꯂꯩꯔꯨꯕꯅꯤ ꯄꯨꯖꯥꯒꯤꯗꯃꯛ ꯍꯧꯗꯣꯛꯆꯒꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯗꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯅ 6ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯉꯟꯕ ꯃꯇꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯇꯥꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯑꯣꯡ ꯑꯅꯤ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯔꯤꯕ 6ꯅꯤ ꯄꯥꯟꯕꯁꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯣꯁꯇꯤ ꯄꯨꯖꯥꯁꯤ ꯊꯦꯡꯈꯤꯗꯣꯏꯅꯤ ꯑꯃꯨꯛ ꯑꯊꯦꯡꯕꯗ ꯇꯥꯗꯣꯏꯅꯤ ꯑꯗꯨꯒ ꯃꯁꯤꯅ 5ꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯗ ꯂꯩꯈꯤꯕ ꯇꯥꯔꯒꯅ ꯁꯣꯝꯗ ꯁꯣꯁꯇꯤ ꯄꯨꯖꯥꯁꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯇꯥꯔꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯒꯤ ꯋꯥꯐꯝꯁꯤꯗ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯦꯔꯥꯒꯤ 5ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 28 ꯏꯪ 2025 ꯁꯤꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠꯁꯤꯒꯤ ꯍꯥꯏꯕꯗꯤ 5ꯅꯤ ꯄꯥꯟꯕꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12ꯒꯤ ꯃꯤꯅꯤꯠ 3 ꯆꯠꯄꯗꯒꯤ 6ꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯁꯤ ꯆꯪꯕ ꯍꯧꯕ ꯑꯗꯨꯅ 6ꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯁꯤ 5ꯅꯤ ꯄꯥꯟꯕꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12 ꯃꯤꯅꯤꯠ 3 ꯁꯤꯗꯒꯤ ꯆꯪꯕ ꯍꯧꯔꯒ ꯃꯁꯤꯅ ꯂꯣꯏꯒꯗꯧꯔꯤꯕꯅ ꯃꯊꯪ ꯇꯥꯡ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 18 ꯆꯠꯄꯗ 6ꯅꯤ ꯄꯥꯟꯕꯒꯤ ꯊꯕꯥꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯒꯅꯤ
ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯄꯨꯡ 2 ꯃꯤꯅꯤꯠ 18ꯇ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯗ ꯇꯧꯒꯗꯧꯕ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃꯒꯤ ꯁꯌꯪꯀꯥꯜ ꯗꯦꯕ꯭ꯌ ꯕꯣꯙꯅꯝ ꯍꯥꯏꯕ ꯃꯥꯕꯨ ꯌꯥꯀꯥꯏꯍꯟꯕꯒꯤ ꯄꯨꯖꯥꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯗ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯄꯨꯡ 12 ꯃꯤꯅꯤꯠ 3ꯗ ꯇꯔꯨꯛꯅꯤ ꯄꯥꯟꯕꯁꯤ ꯆꯪꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯄꯨꯖꯥꯒꯤ ꯇꯥꯏꯃꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯍꯥꯏꯕ ꯇꯥꯏ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯃꯤꯅꯤꯠ 98 ꯆꯠꯄꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯄꯥꯡꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯕꯗꯤ ꯗꯦꯕꯤ ꯏꯃꯥꯒꯤ ꯄꯨꯖꯥꯒꯤꯗꯃꯛ ꯃꯁꯤꯗ ꯄꯥꯡꯊꯣꯛꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯃꯥꯒꯤ ꯄꯨꯖꯥꯁꯤ ꯀꯠꯆꯅꯕꯒꯤꯗꯃꯛ ꯍꯔꯤꯈꯥꯒꯣꯛ ꯃꯈꯣꯡꯗ ꯄꯨꯖꯥ ꯀꯠꯆꯕꯅꯤ ꯍꯌꯦꯡ ꯃꯗꯨꯗꯒꯤ ꯃꯁꯥꯁꯨ ꯂꯧꯒꯗꯣꯔꯤꯕꯅꯤ ꯏꯕꯦꯝꯃꯒꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯃꯍꯥꯗꯦꯕꯒꯤ ꯁꯦꯡꯂꯕ ꯁꯛꯇꯤꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯍꯔꯤꯈꯥꯒꯣꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯃꯥꯕꯨ ꯍꯧꯗꯣꯛꯆꯕꯅꯤ ꯍꯌꯦꯡꯗꯒꯤ ꯄꯨꯖꯥꯁꯤ ꯍꯧꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯗꯦꯕ꯭ꯌ ꯕꯣꯙꯅꯝ ꯍꯥꯏꯕ ꯄꯨꯖꯥꯁꯤꯃ ꯍꯧꯔꯒ ꯁꯁꯇꯤꯒꯤ ꯄꯨꯖꯥ ꯁꯞꯇꯃꯤ ꯄꯨꯖꯥ ꯑꯁꯇꯃꯤ ꯄꯨꯖꯥ ꯅꯕꯃꯤ ꯄꯨꯖꯥ ꯑꯗꯨꯗꯒꯤ ꯗꯁꯦꯔꯥ ꯍꯥꯏꯗꯅ ꯃꯊꯪ ꯂꯥꯛꯀꯗꯕ ꯄꯨꯖꯥꯁꯤꯗꯤ ꯃꯈꯥꯒꯤ ꯃꯇꯨꯡꯒꯤ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄꯗꯨ ꯊꯝꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯃꯤꯂꯟꯒꯤ 3ꯅꯤ ꯄꯥꯟꯕꯗꯒꯤ ꯍꯧꯒꯗꯕꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ 3ꯅꯤꯗ ꯅꯨꯡꯗꯥꯡ ꯋꯥꯏ ꯐꯪꯗꯕꯗꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯗ 3ꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯗꯨ ꯆꯪꯉꯕꯅꯤ나 ꯍꯥꯏꯔꯤꯕ ꯗꯦꯕ꯭ꯌ ꯕꯣꯙꯅꯝ ꯍꯥꯏꯗꯅ ꯍꯔꯤꯈꯥꯒꯣꯛ ꯃꯈꯣꯡꯗ ꯄꯨꯖꯥ ꯇꯧꯖꯕꯒꯤ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯂꯩ ꯍꯥꯏꯕꯁꯤꯃꯇꯪ ꯊꯝꯖꯔꯝꯃꯒ ꯃꯤꯂꯟꯕꯨ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 19 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯅꯤꯚꯥꯔꯥꯅꯤ ꯇꯥꯛꯄꯤꯌꯨ ꯅꯤꯚꯥꯔꯥꯅꯤ ꯄꯥꯕꯨꯡꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯞꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯞꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯅꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯥꯔꯊꯁꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯖꯅꯤꯡꯉꯤ ꯅꯤꯚꯥꯔꯥꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯥꯔꯊ ꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯥꯛꯄꯤꯔꯛꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯝꯖꯈꯤꯕꯅꯤ ꯃꯟꯇ꯭ꯔꯁꯤꯒꯤ ꯑꯥꯔꯊꯁꯤ ꯍꯜ ꯂꯩꯔꯒꯗꯤ ꯃꯟꯇ꯭ꯔꯁꯤ ꯁꯣꯟꯕꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ 11रक ꯁꯣꯟꯒꯗꯕ ꯃꯟꯇ꯭ꯔꯁꯤ ꯃꯩꯇꯩꯂꯣꯟꯗ ꯑꯥꯔꯊ ꯍꯟꯗꯣꯛꯇꯅ ꯂꯩꯔꯒꯗꯤ ꯑꯩ 11 ꯁꯣꯟꯕ ꯉꯝꯃꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯥꯔꯊꯗꯨ ꯊꯣꯏꯗꯣꯛꯅ ꯊꯤꯔꯨꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯒꯨꯟ ꯄꯨꯝꯅꯃꯛ ꯇꯤꯜꯂꯕꯅꯤ ꯊꯥꯖꯅ ꯅꯨꯡꯁꯤꯅ ꯁꯣꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯍꯪꯕꯤꯔꯛꯈꯤꯕꯁꯤꯡꯒꯤꯁꯨ ꯅꯤꯚꯥꯔꯥꯅꯤꯒꯤꯁꯨ ꯌꯦꯡꯖꯔꯒ ꯉꯁꯤ ꯃꯤꯅꯔꯥꯁꯤꯒꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯤꯕ ꯃꯤꯅꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯖꯒꯦ ꯅꯤꯚꯥꯔꯥꯅꯤ ꯃꯤꯅꯔꯥꯁꯤꯗ ꯊꯝꯃꯤꯕ ꯃꯟꯇ꯭ꯔꯁꯤ ఓಂ ꯍ꯭रीं क्लीं सौः ओम आं क्लीं उद्धृताय नमः हाइबनी अदुना मंत्रसिगी अलानब खोंथोक्ता ओम हाइबा शब्दसि मान फोंदोकनिंगलिबा अर्थसि अदुगी मतिक पाक चावरे अदुबु संपन्न खैतंग थमजरबदा ओम हाइबदी ब्रह्मानी ओम हाइबदी विष्णुनी ओम हाइबा महेश्वरनी अदुना ब्रह्मा विष्णु महेश्वर अहुमुकी मसक्सु अदुम ओइबा जग संसार सिगी लेंगली पालिबा मई इसिंग नुंसित आकाश पृथ्वी पुनमकी हौरफमसु ओइबा शक्ति पुनमंग तिलबा असिगुंबा ओम खोंथोकना मयेकना अइगी अइबु कनबिननबा ngakpinanaba mapung oina sonjabani जगत ब्रह्म असिमक अइगी थमोइदा हापसबनी मतंग यावरिबा हिरिम हाइबा शब्द सिगे अर्थन करी फोंदोकनिंगलिबगे हाइबदा मंगाल पुनमकी हौरफमनी हिरिम हाइबसे मैशा पुनमकी इतिनभ ओइब मंगोंदगी हेन साब मैशा अमा लेत्रबा मंगोंदगी खाइदो खरगसु लोइबा नाइदबा मैशा से अदुमक लेरगदुब अदुगा हि याइ सान थंगनबा
जीवगी हिंगननबगिदमक लोइनाइदब मसाक मयाम अमबु पूरिबी पृथ्वी इमामकी मसकनी मांगोंदगी लौथोक्लिबा मखै लोइनाइदब अदुम लोइबा नाइदना लेरगदब सूर्यदेवगसु मसकनी अदना हिम हिरिम हाइब शब्दसिना फोंदोक्लिबसि मसिदसु अदुकी मतिक याम अदुगा क्लिम हाइब शब्दसिना फोंदोक्लिबा अर्थसिना अफब पुनमक अइगी माइकैदा एट्रैक्शन तौब अनिंग अपाम पिबीब तौजब हिरम खुदिंगमक्ता मपुंग फाहन श्री कृष्ण नुंसीबिननब ओइब ईश्वर पुनमकना नुंसीबिननबसु ओइब पुंगनिंग हक्सांग अनिसे थोंग मानना चनमिननबसु ओइब लाइबक फब ओहनबा इमुंग मनुंग पुक्सेल खोजेन सानसिनना तिन्ननबगी मसकसु ओहनबा अदुगा इभिल स्पिरिट्स हाइब तारे अइगी अकायतोय अमांगता पिरकदबा पुनमक अदुदगी ngaktokpiba adugumba gun punamakna tinba adugumba sabda konthok amani klim hairibase adudagi tainarpada sau haibadi mathakta thamjakriba haibadi om hrim klim hairiba thamjakriba punamak asigi mayak singdo masa masagi sakti gi loinana mafam asida lengdana leihannanabagi masak oiba aduguba khonthok amani amaromda magi mathau ado sumna pangthokhanbagi arthasu buba sauha hairapu kansida aduga sauha se prakriti lairembigi shakti amadi mahadevagi shakti punamnga tin adana aikoina sauha hairapu matamda Shiva Mahadeva amadi Shakti Devi imabasu mafam asida kaujabagi arthasu phungtok aduna sauhasida arthasi aduga matik yamna amuksu pirakba aduga makha tarakpada ang haiba sabda ma pireibase masina ang haibagi arthadi aigi haksangi kayat punam aigi nung amadi pal masida suksma sarir amadi स्थूल शरीर अनिमक सूक्ष्म शरीर है कुपलब मपान की मिसने येंबद उब ngमरुदब विज्ञान की खुलाई में थांजिलग येंब नतनदि उब ngमद्रब अकुप हक्सांग की कयासिंगबुना एकोइना सूक्ष्म देह हारग खंगे अदुग स्थूल देह हैबना कोनी येंबद उब ngम असौ हक्सांग की पार्ट्सिंग असबुना स्थूल देह हारग खंगे अदना अकुप्पा हक्सांग अमदी अपोबा हक्सांग अनिमक असिबु एकोइना आंग हायरगा वही शब्द सिदा फोंदोए असिगुंबा आंग हक्सांग असिगी नुंग अमदी पाल पुनमक असिबु उद्रिता हाइबदे एस्ट्रोलॉजी की मनुंगदा लेइरिबा नमिथा थवान मिसाग नखेत्र जो करन नाइदना हेक लेइरिबा अकोगी ज्योतिष शास्त्र हाइबताई सिगी मनुंगदा हेक लेइरिबा खुदिंगमक कसे मसिबु उद्रिता हाइरगा खंग अमदी मफमसिना हाइरिबा मयामसिना ओहलकबा हाइबदी निमितना फत्तबा दोष पिरकबा अदगी नखेत्रना फत्तबा दोष पिरकबा लग्नना राशिना ग्रहसिंगना तोंगान तोंगान मदुदगी ओहलकबा अफबा फत्तबा सजगत की लंपुंसी लंबिसदा अका अकुम नाइना चलिबा अमुक दाव यारंबा अमुक यारक्तबा हाइदना खोंफमसी चलइबा मयामसदगी कनबिननबगी मसक्तुने उद्रिता हाइबसना फोंदोक लेइबसे अदना इरोइ लुबदा नमः हाइबा शब्दसना पोरइबना खुरुमजबा हाइबनी अदना हाइरिबा मंत्रसिगे अर्थसना फोंदोइबसे ओम ह्रीम क्लीम सौह ओम आंग क्लीं उद्रिताये नमः हाइरकु मतमदा मथक्ता पनग्रिबा मयामसिंग अदो मदु अइगी पुंसिदा लाकदबा अवा अना हिरम माइकई खुदिंगमक्तगी अदुबु ngakpiu kanbiu aina khurumjari haiba artha se phungdo e maramasina yamna pak chauna leiba
라시 खुदिंमꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯧꯖꯤꯛ ꯍꯟꯖꯔꯤꯕ ꯑꯥꯔꯊꯁꯤꯅ ꯃꯤꯅ ꯔꯥꯁꯤ ꯈꯛꯇꯒꯤ ꯍꯟꯖꯕꯅꯤ ꯃꯁꯤꯅ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯔꯥꯁꯤꯁꯤꯡ ꯑꯗꯨꯒꯁꯨ ꯃꯥꯟꯅꯗꯕ ꯑꯥꯔꯊ ꯃꯌꯥꯝ ꯑꯃ ꯄꯤꯒꯗꯣꯏꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯤꯚꯥꯔꯥꯅꯤ ꯑꯥꯔꯊꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯃꯁꯤ ꯍꯟꯕꯗꯒꯤ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯔꯥꯁꯤꯁꯤꯡ ꯑꯗꯨꯒꯁꯨ ꯑꯁꯨꯝ ꯑꯣꯏꯅ ꯂꯣꯏꯅꯕ ꯃꯥꯒꯤ ꯚ꯭ꯌꯥꯈꯥ ꯑꯅꯨꯕꯥꯗꯁꯤ ꯇ꯭ꯔꯥꯟꯁꯂꯦꯠꯁꯤ ꯇꯧꯊꯣꯛꯂꯛꯄꯗ ꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯇꯩ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯑꯩ ꯃꯥꯡꯅꯅꯕ ꯑꯩ ꯄꯨꯟꯁꯤꯗꯅꯕ ꯑꯩ ꯗꯥꯎ ꯌꯥꯗꯅꯕ ꯁꯣꯟꯕ ꯃꯟꯇ꯭ꯔ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃ ꯁꯝꯅ ꯈꯪꯕꯤꯔꯣ ꯑꯩꯅ ꯁꯣꯜꯂꯤꯕꯁꯤ ꯑꯩ ꯑꯐꯕ ꯑꯣꯏꯅꯅꯕ ꯑꯩ ꯃꯥꯏ ꯄꯥꯛꯅꯅꯕ ꯅꯥꯗ ꯌꯦꯛꯇꯅꯅꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯣꯏꯅꯅꯕ ꯃꯟꯇ꯭ꯔꯅꯤ ꯍꯥꯏꯕꯁꯤꯃ ꯈꯪꯕꯤꯔꯒ ꯃꯟꯇ꯭ꯔꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯁꯣꯟꯕꯤꯌꯨ ꯐꯩ ꯍꯥꯏꯗꯅ ꯃꯁꯤ ꯑꯩꯅ ꯁꯦꯝꯖꯔꯨꯕ ꯅꯠꯇꯦ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕꯗꯨ ꯌꯥꯝꯅ ꯔꯍസ്య ꯑꯣꯏꯅ ꯊꯨꯞꯅ ꯊꯝꯒꯗꯕꯗꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯖꯕꯗꯒꯤ ꯑꯩꯅ ꯐꯕꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯐꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯚꯥꯕꯇ ꯑꯩꯅ ꯐ꯭ꯔꯦꯟꯂꯤ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯅ ꯚꯥꯕ ꯑꯃꯔꯣꯝꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯃꯟꯇ꯭ꯔ ꯑꯣꯏꯅ ꯂꯧꯕꯒꯤ ꯃꯑꯣꯡꯂ ꯑꯥꯔꯊ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯇꯠꯇꯅ ꯍꯥꯏꯅꯩ ꯊꯥꯒꯠꯆꯔꯤ ꯅꯤꯚꯥꯔꯥꯅꯤ ꯑꯐꯕ ꯃꯟꯇ꯭ꯔꯅꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯁꯣꯟꯕꯤꯌꯨ ꯊꯥꯖꯕ ꯋꯥꯠꯂꯒꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯊꯥꯖꯅ ꯁꯣꯟꯕꯤꯌꯨ ꯃꯁꯤ ꯁꯣꯟꯖꯕꯗꯒꯤ ꯀꯥꯟꯅꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯅꯤꯚꯥꯔꯥꯅꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯥꯖꯨ ꯁꯔꯃ 19 ꯁꯨꯕ ꯋꯥꯍꯪꯅꯤ ꯇꯥꯛꯄꯤꯌꯨ ꯔꯥꯖꯨ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ कामाख्या इमागी मंदिर सिसु भगवान विश्वकर्मन सेमखिबरा ओझा अचुंबनी राजू कामाख्या देवी इमागी मंदिर से कामदेव भगवान का विश्वकर्मा अनीना पुन्ना सेमखिबा अदुगुम मंदिर अमनी अदुबु ngasi ngasimak hौजिक लैरिबा मंदिर असिदे विश्वकर्मा कामदेवना सेमखिबा मंदिर अदुमक्ति नत्रे मदुगी मंदिर दु मफम दुमक्तदा नौना अमुहन्ना फजनव मोंगदा चौरांगना इंग लिसिंग अमा सत्रुक हुम्फुगा मंगागी मतमदा नौना अमुहन्ना सेमदोक सादोखी हाइबा वाफम सिमसु मखासिदा थंबिरमी मरमदुना राजू तसेंगबुमकेदे कामाख्या मंदिर विश्वकर्मना साखिबनी हाइना अदुमक लौई हाइजबा ताई थागतसरी ngasiगidi matang asida aikoi wahang pukhat pirkhiba nungsinjariba viewers sing amadi tabiriba listener baru bapang khwai punamakpu aroibasida amuk kasuhanna yaihan brahmana khurumjari